Border town Moreh business ki laklmb sahi humputaruk suraba miyoi ama Manipurdgi hankhiba matungda Bengaluruda COVID-19 positive oibadagi aruba phibamda laikanari. Official oiba pawgi likhulamagi matungina mamang thagi train thoida Manipur thadokhiba miyoi adu Kolkata phauraga Indigo gi flight amada Bengaluru phawba chatkhibani hairi. Moreh gi ward number 3 da leiba hotel South Indian restaurant da leirama miyoi asina Moreh da leiringai matamda border town asida leiba cosmopolitan kauba clinic amada layengdun aina su official aduna phongdoraki. Miyoi asina Bengaluru yauraba matung tha siki Nepal da laichat asigi test tobada positive oikhibani amasung mahak Bangalore Baptist Hospital da pukhatuna layengki hairi. Miyoi sigi phibam yamna aruba phibam da leiri haina official aduna phongdoladuna Moreh da leba mahaki mari mata loinana clinic adugi miyoi punna taramapan ngasi ayuk lokhale amadi makha tana chalamba sing thiri hairi. Health department na lokhathiba miyoi sing adu Rims hospital da thamli license asigi test tawna sem sare hairi. Nakalamarom da license asibu thenabada sinanabagi damak Indian Air Force ki C-17 Globe Master na ngasi PPE N95 marks amasung hand glove ton ahum purakre hairi. Atopa paw amana coronavirus positive oibage loinana Maharashtra ke Akola city da layengduna leiriba Assam da ke sei kunthra rom surba migrant worker ama ngasi angan bada mahaki makhuri lenthatuna sijkhre haina official singna phongdokre. Assam ki Nagaon district ki migrant laborer adu haukiba April 3 ta Akola city da leiba government medical college and hospital GMC high ski isolation wata admit tawkhibani haina phongdoladuna GMC high senior official aman haiki test tawbada mahang ngarang coronavirus positive oiramkhibani official singduna haiki mahang ngasi ayuk pung mangarom tabda masagi makhori lenthat charamkhibani hospital ki staff na mahak bathroom gi leimai da taduna leiramba thengnarakpaga loinana surgery pangtholingai da asokpaduna maram oiduna sikhibani haina official aduna phongdoli. Official duna haiki Akola da ngarang miyoi ahum coronavirus positive oiramba thengnabaga loinana leikhidra miyoi adusu makhoi ahum gi manung da yawkhibani. Contact tawba matamda city Kotwali police station gi official amana haiki mahak suicide case oiramba yai thajari amasung hauzik thigatpagi thabak kan chathari. Official singi matung ina hauzik phawbada Maharashtra gi Akola district ta punna coronavirus ke positive case tara humdoi thengnakre hairi bisigi manung da case tarukti Akola city khakta da thengnakhibani hana official singaduna makha tana phongdoli.